Mami Mapao Miing Tabiri Bakwai Pumnamakpu Taram Okshibagaloina Ikoknona Kurumzedi. Ngasigi Marifu Marisu episode Sida, Kari Karamapao Sing Puzertli Bagi Haibadu Ahanbada Tamsake. Manifa 2020 ki nominee Sing Lauktoki Bagi Paudamna Ahanba Mapao Oina Tamzedi. Cine Actors Guild ki 12 Foundation Day ki Paudamna Ani Subada Tamzedi. Ahum Subo Oina Tamzedi Bana around Tawan Haina Mington Ba Sagol Ama Mami Tawan Foundation na adopt Tauki Bagi Mapaoni. MK Priyoberti Singh Memorial Arts Exhibition Pangtoki Bigi Pauna Mari Subada Thamzari. Solo Dance and Music Festival Gi Paudamna Manga Subam Pauni. Radio Play Oina Amadi Drama Oina Putokraba Kongu Nangi Basibu Sumanglila Oina Putokpagi Paudamna Taruk Subo Oina Thamzari. HB Filmski Imoinutu Putokna Bagi Damak Yaifa Tony Pangtoki Bigi Paudamna Tariat Subo Oina Thamzari. Empty Streets of Wuhan Haina Mington Ba music video album ama release Tauhibagi Mapauna Nipan Subada Thamsari. Gitanjali Films production gi Akunba Thambal Haina Mington Ba Nauna Putoka Daba film gi Yaifa Tony Pangtoki Bagi Paudamna Mapan Suba Amadi Aroibu Oina Thamsari. So viewers, ngasigi ahame paudam Manifa 2020 gi nominee Sing Lauktoki Bagi Paudam Asi Mining Taminasi. Mapan Suba Manifa 2020 ki nominee Sing Tha Sige Hoki Batang Tara Tarukta Lamfel the Level Film Forum Manipur ki office ta Forum Masigi Chairman S. Mangol Jauna Lauthok Rei. Mars Kuni Thoi the Kaksing Dramatic Union ki Auditorium the award ceremony Pangthok Kadariba Manifa 2020 Asida Puna Tongan Tongan Ba Kanglup Kuntaruk Thok na Khaidok Puna Manama Thum Lanthok Kadari. Miyam na Kaurang Nangaina Riba Award Ceremony Asigidamag nominate Taukrabisingi Marakta Karadang Pallabada Best Manipuri Picture Film da Pandam Amada Ai Actor Nate Inamma Aikoi Sibu Kanano Mamal Naidraba Thamoy Best Actress in Leading Role da Balaten Subam Hijam Bala Amadi Biju Ningombam Best Actor in Leading Role da Irom Mangi A Gokul Amadi N Silhaiba Amadi Best Direction gi oina KSAs Gyanen O Gautam Amadi Ajit Yumnam Panbayai. Manifa Film Award 2020 Langliba March ki tang kunithoi da ekoi award distribution pangthok jaragani handakti mamang da pangthok ki ba nipalak phobada ekoi gi nominee sangaba artist sing natraga kanagumba mioi singna akoi award loba laktaba natraga function sida kokhalaga sangaktaba mayam ama absent oba yawbado handakti madu akoi tawhanjararoi maramadu akoi mangjona mifam kaya pangthoktana film forum na warep lawjakhre karigumba nominee sangaba singsina hairibe award ceremony numitta laktaba thobadi makoi gi mathakta akoi na akan be action lawgani maramaduna award khudimang nominee khudimang na loina matam sana lakpinaba akoi film forum maikai digi appeal si tawjari. Congratulations to all the nominees. Iramdam gi film sing magunlei na puthokpada soidana mak mateng oigadaba thaurangni haina lawjei. Thauram singbiriba singbusu hainingai leitana thagaipa phongdokchari. Mathanga lokhatchari ba Cine Editors Guild ki 12 Foundation Day pangthokki bigi paudam asi punna mi taminasi. Cine Editors Guild ki Taranito Suba Foundation Day ki Thoram Haukiva February Tara Tarukta Fayang the Leva Hayu Pakta Yamna Ching Lemna Top Topa Machat Amagaloina na Pangthokray. Guild Asigi website www.cineeditors.com launch Tobagalina na Pangthokiba Thoramada Film Forum Manipur ki Vice Chairman Birendra Salam, Cine Editors Guild ki President R.K. Lal Mani Amasung, Film Forum ki Hanagi Chairman L. Surzakanta Sarmagalina na Guild ki members singna Saruk Yaki. Editors singna film puthokpada lawbiriba thaudang aduki matik chawkhre. Tonga production house sing the work tawbiriba editors sing upon body asigi foundation day gi damak Mami Mapao gi team dagi su wis bizari. Ahum Suba Mapao oin lokachari ba Mami Tawan Foundation na arang Tawan haina mingthon ba idamdam asigi sagol poni ama formal oina adopt taw kibigi paudam asi ni intaminus.
Mami Tawan Foundation na Mangzil Thab Kanglei Kunaya Magidamag, Ikunaya Sida Taudang Kaya Loduna Lakpagi Manung Chana, Arang Tawan Haina Mingtonba, Iram Damasigi Miam na Mutkadra, Mipaina Riba, Pony, Sagolama, official on adopt Okray. Hangang the Levi Vido Marzing Complex ta, Aikogi Pony, adoption of Manipuri Pony have a Taurangi and Matankak Hodok Laduna, Pangtok Kibacha Matoramada, Foundation Sigi Convener Romi Maitaina, no Makang the Pony, Mangsilak Livasi Karado Websukan Mangamna Pandamda, Taurang Hodopane, Manipuri Pony, Aikoigini. Pony aikoi na kanana kangani haba wakalola si miam the paubiu pony kanmina si hena fongdoki arang thawan adopt tawgi thorama duda Mami Thawan Foundation gi mihut singamade mami roi kyayana sarugyaki masigi sa sidi sakol haije sangol haibri sakol haibne sa ko na mi siga thaida di maitei mesa Laira Changun to Watamu, Haina Mab, Anjina, very little money, whether Coach Main a white tongue, some manners, Matang, some that use of war. And a machine Posimang and a color. Yawana, Kata, Yungi, Amun to Omago. Mashi, Mashi, Mr. Sanction by Tar. I, Mapal, the son of a sorcerer, Sanasabada, Sangolje, Nare Kange, Hangan, Aina Hange, my army, Dr. Major Mleme. Ada sangoje kari no ai doctor nang si operation facility like dra hange monda no janwar ka facility operation facility like ja janwar da hada like hare bara ada aina manung da chirang yarwani khange ba ada sangon chire upai ta dana chi kana ko khaidu yang kana sangoje chirang jingo full laga extra bi shau yorme set kharo ko collage ki type adu blog to ga si bane ma tar ga si bi sango je masing yam yame adana akoi saka da haibadi ngamaro mase akoi myam na sum khoi polo nung si basing se si adagi poni bunu si basing na sinbi raga khoi myam sum cooperation pine raga akoi Malem sida koi international polo si koi Manipur dagi hauki haibi duma koi myam se masig dang tilu sok tok se adubu hena koi thamoi da nungai jadaba madi koi na international polo gi horpam oiriba maduda kwai dagi important oiriba koi gi Manipur poni singchina lambi sorok te lep tan leiba tuga apum masa plastic chara kanda koi gi the road accident da sumaina koi gi Manipur poni si mathang chum siba aduga chai manga khudingi poni si masing Tibagi magi laiba record se da masing se ang pangnam ki ningai o mong da handar ko se masi Mami Thawan so am pakatsa bai tar aduna ta sengna Mami Thawan Foundation me am da pinning message ju akoi si me am na lengak na amasung atotopa civil society organization me am na su sagol yokhat na bagi thabuk me am di tobiri adu masi koina kanam ta ngai na dabida ta sengna ai su sai su akoi gi oiba koina chakthok chari ba akoi gi oiba Manipuri poni masi akoi ni su yokhat chabe yai habisi me am na masima phaujislum pijaningi masina maram oraga ngasi gi khoi gi adoption of Manipur poni akoi na ngasi se koina sagolama koina smaini yoksabani Mami Thawan Foundation na koina ahan bagi phase na koina thamangi khoi sagol khoigi yoksari ba kano sida koina lupali singmanga manga piraga masigi khoigi haubagi oina haujabani duga masi sagol chu koina arangbi ana holamdagi koina ngasi yoksarabane na sagol che Mami Thawan Foundation dagi Thawan sima loraga arangbi Thawan haina koina sagol singa sidiki adopt tawjare duga Mami Thawan nakandagi lebak miyam da sum koina hajani mofam di khoigi Manipuri poni si aikoi gini aikoina kandana kanana tholaga Manipuri poni kanni habisi masi thamoida mayamna phaubiu amasung adom su poni kanmada saruk yabiu haina hajani Mami Thawan Foundation na package piriba thorang idamdam asigi damakta lawbiriba thongdang sing tasingna thagataba ngamjade matam chuppada mai pakpa miyam gi thogal matam sangna pangba ngambo oibiu Hauzik Amuk Maharaj Kumar Priyoberta Singh Memorial Arts Exhibition 2020 Mapung Fana Pangthok Kibagi Paudam Asi Kamda Wano Haibidu Mi Intazana Kangmi Maharaj Kumar Priyoberta Singh Memorial Art Exhibition 2020 Arts Society Manipur Manipur Cultural Integration Conference na punna khusam naduna Palace Compound Levi State Art Gallery da thas gi hoki batang tara tareta haudoktuna numit mari ni chupna pangthokre exhibition haudokpagi thorum aduda Art and Culture Commissioner M Joy made retired IAS RK Nima yauna lamasibu pamjaba mioi kyan sarugya ki
hauki bachai singdagi singthaningai oina masing hengalaktuna nupi yauna artist nifu mungda yekpa madi semba layek amadi mitam punna yangkai hena exhibition asina miyamda u fanganki exhibition hongdoku namit adumaktada artwork sing adugi makong mathang tarba singda mana mathumsu lanthokhi artist ki masing ji kari haita yamna limited oiba aduga yamna aikogi apikpa kanglup ama oina lerambasi hojiti anganga no no mayam tholoktana moina yelei puthorei si aikogi miyoibadadi wakhalna makhanba puningdana maningba aduga sinbandana ma haidokpa adune adubu moigi yeiba puthorei basidi moina khalliba ningi bodu moigi turida makoi makhutsta masana masak thokna magi puning wakhal amata oina adumaina yekpa adugi magun tai aduna tungdasu yamna ano artist mayam tholakhini aduga government gi side su aikoina artist sing asi yokhatna bagi damakta aikogi tonganba kari tawbu yaba haibasi koi honorable minister ga tanara koi kari tawsigena khana jagani Art Society Manipur amadi Manipur Cultural Integration Conference anibu asigumlaba mamal yawnba thoram singdi begi damak thagachari mating leiba artist sing thorakna begi achoba maram ama soyen oigani haina thamsake makha tarakpu oina Government Dance College ta pangthokpa Solo Dance and Music Festival gi pawdam asi kamdo begi haibadu mi intami Eastern Zonal Cultural Center amadi Government Dance College ani khusam naduna numit humni gi oiba Solo Dance and Music Festival ama Palace Compound leba Government Dance College ta February gi hoki batang kuni thoida hawdokre lainga ki Health Minister L Zain Kumar hawdokuna pangthok festival asigi ahob numita Manipuri Nartanalaya gi lamda Kolkata gi Ivana Sarkar Hindustani Vocal da Kolkata gi Srijan Chatterjee amadi Government Dance College ki P Ronita na isayam di jagoi sing loina na talgi ithak ipom lakta han mengthon ma college asigi mahairu singi fusion music amni dance khudol tamki artist sing da phumdana leiba talent sing uthokna bigi tanja piba yamnamak mathau taba festival amani haina thamsake matang swaida yamna tema break amakhat lawjana bigi tanja du lawjage khonglai yang hanjarake impact tv du mi intaduna leibi break ki matung asidam yang tabiri bapumna makpu amukka hana janib na taram nokchari sandok chari ba thoram asi mami mapao gi mari suba episode ni hauzik ngasi gi taruk shuba mapao oina thamjari ba Manipur State Sumang Lila Festival da ngarang February 27 da utkiba Mami Artist Association gi khongunangi basi production team ga unaruba gi pawdum asi lawni Sumang Kumai Loop Mami Artist Association gi nauna puthukuna festival da lanthokadaba khongunang gi vasi han mingthon bu Sumang Kumai gi full dress rehearsal February gi hauki batang kunmanga da hiang thang da leba sangai bazar gi Devla Multipurpose Auditorium da pangthokre tuition tawduna para simha ponba ma basis ta direct tamanba oh ado sir gi mingbu ai ming alu
Rezuddin Sheikh miyam na oza samu haina thoina khangnariba aiba sigi radio play when mai pang puthokraba wari de yumpham moidona pankatpa sumang lila ase saknairaba Narendra Ningomana takpi tambi bidi thodang loduna pankatpani lila si All India Radio Imphal da masigi original script ase masi first agiba adumba script ni adu loinana script asima theater festival amada su first agibani ada handak mami artist na paikat pasi yamna challenging oi maramdi adu yamna pak na sound na mai pakraba script ma sumang lila da putharakpa matamda masi mai pakpa ngamgadra natrang ngamoi drive se achoba challenge mo oi adubu magi script asigi nungda leiba phongdok taba nungda leiba singado sumang lila sina hanagi original dudagi thugair kanda madu mapanda puthokna nabu honabagi ATM mani handak aina paikat sabase warum khumthai adubo aishu ai warum thobda hi warum khona kimani ne ai thabak tawbi aboi sei sei do handak kisina ai oi na sasti sida lai ba sing dagi lai ba mayam chi tin to tin tin na oi ba tole bani ayu medam takis bo adu gi di medam oi bibi da kana bibi ni medam oi ni to ji sune medam ye ta ngai ne ho radio play amadi drama wena lanthokpada award kya phangkhraba mayek asi sumang lila gi phampakta lanthokku matam da su soidana mai pakna na ba lamjing lamtak liba Narendra Ningombana yamna chection na khut thabi gi mami tari Deni Sanaton Joseph Shankar Lalit Kumar Ibo Chauba Lokian amadi ngangbana saktam lang liba sumang lila sida amakhaktamak yaw sahek ki sairol KH inawbana lengli amadi Bobina music direction piri Gambhir na producer wadi radio drama haibsina art form amani adaya mo stage gi drama se jo another art form amani hajariba aduga sumang lila segi komai makhal asina atopa art form amani hariba art form ahum asidaida khongun nangi basi si akoi experimental oina puthok jare radio da su radio sina taba nga tani taba du da ataba mi gi wakhal na sagat laga si orangmani haidana magi vision da manglan da puthok chaba maduda nungai bani hajariba aduga chap manaba monda khoi stage da su romhol gi festival da adum mana phangre best akhoi production adum taki hajariba aduda su akhoi gi stage oi bani na light ki amma magi tawrerga radio da sandok sakhiba akhoi gi vision aduga chap manaba monda flashback ka se saraga yam phajana dum puthok pa yai adubu akhoi sumang lila da lakpa tarabade akhoi na akhoi gi artist sing haija tareko leiriba artist si mapan ni punna mapan sidaida character si amamam si sagata ba yarakta ba mayama leiba sina maram orga ngasagi radio lila da leikhiba magi format si khatang thugairaga haija batai mase thugairaga akhoi na khara henna phajaba mong amada puthoga ngasagi character mayam sing si su loinamak thungnaba lila gi machat tu kai dana ba haijariba ko asmai tawraga puthorakpa sidaida akhoi tamon Narendra Ningomba mane am pajana kadai da karida section na haitare so khidage ngam khidage haina puthok pirakpasi radio gi test aduna amani adoga sumang lila gi tesina atop test amani maming di chap manajaraga su khongunangi basi haiba symbolic oi ba title si leijaraga su akhoi tongan ba test ni hana radio na ta oina yam maming leigraba yamna koigi afawa artist sing si koi khonjeloi ma oijaraga su yamna babok sing yamna pamna tane ki bali lamani aduda lila hoin on thorok pasida aini kumjari be role se aini helani adigi ai magna gano tawre habi wakhan na jade ai festival ma oiribani na aisu aigi ngamjabi thakta ojana takpiba si acting jing chaina tawraga mayamgi mamangda phajana mai pakpam oina puthokjegen khanje Manipur nikhaliba naha laila soiba naha singge thabak thina ba hona bada interview singge saruk yaba matamda mai palktaba ya aduga tongamna haibadi sangalaiba paisa paiba singi masa masu singna hariba singse thabakta nampuda thangibadagi family da sowa crime ma tholakpadagi sagatchaba lilani lila asina maram oirga hariba mapa si department amada thabak toba mapa si mayum thadu chakhraba matungda laibaktiba thawdu haibadi accident amada khoi mahakse sigre haiduna magi muhutta dain hane changba aduga hariba mapa asina khoi hingduna leiramdagi tholokpa matamda sagatchaba lilani maramaduna
असुंब थोदोक्सिंग असे मणिपुर लमाइदगी मुतप वयसनु मरमदि सुमाय सुमना संजा सुमदा तौरगदि महारिबा थोदोक्सिंग जे ततना थोलकनी हाइबा वाफम असे थमजब लोइना इम्पैक्ट टीवी गे मम्मी मपाव गी टीमबो आइना अमुकाना इकाई खुमनबु सबलोइना थागतचर हैथोय सिंग थोरबा कुमहैरोय सिंगा चंखोना मपा चाना लेंगलबा वारी परिंगा लमजिंग लमताकपगे चेक्सनना सेनबगा अदुकी मतिक चुनकी मियाम हाना खंगनरबा वारीनी अदुमकु येंगिंगमगी इथिल अदुमक पीरी अनगु मफोंगदोकनी प्रोडक्शन टीम बुहानिंगा लेतना थागतचरी मथंग लौखचरीबा HB Films की बैनर मखादा पुथोकदबा इमोनु 2 याइफा थौनी पांगथोखिबगी पाउदम असी लौमिनसी HB Films की अहुमशब खुदोल ओने पुतोकदबा मणिपुरी फीचर फिल्म इमोइनु 2 की याइफा थौनी थौरम हौकिबा फेब्रुआरी 23 होटल इम्फाल द पांगथोखरे Yek masel chauro marun ba yade haina ipai pu sing ngak tun thamlamba wakhalolbu matamasigi miyam da nauhongna na paudam gadori film ase saknaram filmmaker Biz Gupta Laishnam gi lamjing lamtak makhada Tarun Kumar Haishnam na producer oiduna pankat kadabane amade Gokul Silaiba Sonia Samja Chabam Maya Chaudhary ni chingba maming lerba mamiroi kyana saktam langgadori ममिंग लेबा मियाम ने थोइने पामनरीबा ममीरोय कियाना सकतम लांगदोइबा फिल्मनी अपन बे याउदना माइ पाकना पुथोकपिदुना मियांगी थगल तौबो ओइसनु हाइसके हौजिक अमुक एम्प्टी स्ट्रीट्स ऑफ वुहान हाइना मिंथोनबा कोरोना वायरस की विक्टिम्स सिंगा सॉलिडारिटी उत्पा ओइना पुथोकपा म्यूजिक वीडियो एल्बम अमा रिलीज तौखिबगी पाउदम असी तौमिनसी Empty Streets of Wuhan and Mingthonba music video album ama haukiba February 23 Chingmeirong da leba TRI gi conference hall da haunabi matung ina release tawkre coronavirus maram oiraga maleng gi leba kya da oirakle fiba masida mapung oina COVID-19 gi victim oiraba China gi miyam da solidarity utladuna puthok leba music video album ase ngachon mi chomroi gi sairol bu Guru Ruben Masang bana music compose tawduna madi William Laivona Music direction P dona pankat panay Guru Ruben Mangsaba Somayo Ramthao Rani Sharma amadi ki hoikim na ikom na album masida sahek tamli Miyoibana miyoibada usam thokpa yengfam thokpa me ing ni hain lawzei malemda miyoiba masil nusinabagi pauzil soidana pibu oisan ngasigi oina aroiba pau oina thamjariba Gitanjali Film Production gi akunba thambal haina mingthondana nauna puthokadaba Manipuri feature film gi yaifa thoni gi paudam asi amuk intamde Gitanjali Film Production ki banner makhada Institute of Manipur Artists IMA na ahanbo ina puthokadaba akunba thambal haina mingthonba Manipuri feature film amagi yaifa thoni Mami Khongau gi thoram February gi hoki batang puntareta porompat TV tawar manak dalaiba IMA gi sanglet na pangthokre aina garjian moina ain pathoina yam pamjaba kana uma training institute am da changma matam da makhoi gi kari haini financial problem lagi kari digi yam na khudong chada ba yam lai bu kamu sing ma thoina yam pamjaba adu mo sing do aina koi gi to moi da circular to raga aina kana si institute si ain kai to raga duk se gi moron bau thom da ma khong ma bau thang ba hi to mo koi sina khitang mo mai pang ba gi phibam mo khak yam hen na ma koi na gaman natana ma koi da leisure experience sing si ma koi ong tang de express tong ni Pabo, oja, aku kaina jarage, aku loina aku masih aku loina kaina jaraga, aku production simpang di, aku
पुथोकनबा कोई होनबियो हाइना तबुदुदा अखोय जे अतोपा आइदि करियानी मतम जिगी मया इदे लेपिरि बइबो ओबेमा मार्केट याम लेरबा आर्टिस्टिंग अम तंथिंगा यावदि अखोय की छात्र सिंसिना तौजुबा गाक्तनी सुबनम कनमन तुंगी पुनसिदा माइ पाक ngami haibu wakalol yumpham oiduna jisi tongbra gi warida IMA gi founder Sam Kisona film script on tok ton pan kat feature film asi Jitem sangai na direction pi gi dori madi IMA gi artist singna Mami ro yoin sakam lang ga dori Institute of Manipur Artists imagi artist singna sakam lang ga dori ba film asi su mai pak na apan ba yaudana puthok piduna miyam da anabu mahau mapibu oisanu haiba wafam asi thamzabaga loinana ngasigi damak tadi matang swaida Mami Mapao kinsin janebagi makeup adu yorakle mathang episode ta anabu pau kya amaga loinana amuk lakchege adom su ekhoge channel asibu YouTube ta subscribe ta biduna adom ge feedback amari suggestions se comment oina thambiram badi so yena makki kawbi kanu have a great time bye